ꯀꯤꯕꯒꯤ ꯚꯣꯠ ꯀꯥꯏꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯐꯝ ꯇꯨꯈꯤꯗ꯭ꯔꯥ ꯑꯩ ꯃꯣꯏꯅ ꯑꯩ ꯁꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯆꯨꯝꯕ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯀꯅꯨ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯦꯕꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯗꯨꯝ ꯇꯥꯗꯤ ꯇꯥꯔꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯒꯦ ꯄꯤꯗꯒꯦ ꯑꯁꯤ ꯑꯗꯨꯝ ꯈꯪꯉꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯩ ꯊꯥꯒꯠꯂꯤ ꯂꯦꯕꯔꯒꯤ ꯄꯨꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯆꯤꯌꯥꯔꯃꯦꯟ ꯇꯥꯁꯤꯔꯛ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠꯂꯤ ꯂꯩꯇ ꯂꯥꯏꯔ ꯋꯥꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯁꯤꯗꯩꯗ ꯐꯪꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕꯤꯔꯤꯕ ꯑꯗꯨꯒ ꯃꯄꯥꯟꯗ ꯂꯩꯕ ꯉꯁꯤ ꯄꯤꯗꯧꯔꯤꯁꯤ ꯃꯤ 5,115ꯁꯤ ꯔꯤꯂꯤꯞ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ ꯔꯤꯂꯤꯞ ꯀꯦꯝꯞꯇ ꯂꯩꯕ 5,115ꯗꯅꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯗꯤꯄ꯭ꯌꯨꯇꯤ ꯇꯧꯔꯀꯥꯟꯗ 5,500 ꯐꯦꯃꯤꯂꯤꯗ ꯂꯣꯏ ꯊꯥꯗꯧꯔꯤꯁꯤ ꯃꯔꯐꯨ ꯑꯃꯅ ꯀ꯭ꯋꯥꯊꯥꯒꯤ ꯀꯔꯤꯒꯤ ꯌꯥꯎꯅ 10,000 ꯑꯩꯈꯣꯏꯒꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ngarang nahan chief secretary do nahamuk 2017-18 da aina akoi government sina hanba semak pakanda laiminna mane aigida secretary to CM oina ma hantaki ranks lai bharat ki manung da hai mana bharat ki manung da khwaidagi henna praja ki oiba social activities da interact over government nama hairga dekho manipur shne amana hairi si kari gino haiba kan wahi du nate ko one by one point bir kan one by one number 1 manipur sakot pai si koi yum da lai ba mi sing gi sen thok lai ter dia roi imung da lai ba manipur se lai ba yum mayam se praja lak kunthra muk se masigi magi imung sida senthok khraga leitraga saving khraga leitraga manipur chawkhat pa yaro iramdam indigenous peoples mayoron digi lai minara ba khoi mya adu kiraga di politics togno laiba kanba kiraba jati kanba kiraba moina sawgini ne na dum nang nasan nasa ba du yonthok kada ba mi waraga di politics togno nasagi nazati gi dum ka lepang ngada ba weraba naraiba gi dum ka lepang ngada ba werdi politics toro aduga ꯀꯤꯕꯒꯤ ꯚꯣꯠ ꯀꯥꯏꯈꯤꯗ꯭ꯔꯥ ꯑꯩꯒꯤ ꯐꯝ ꯇꯨꯈꯤꯗ꯭ꯔꯥ ꯑꯩ ꯃꯣꯏꯅ ꯑꯩ ꯁꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯑꯆꯨꯝꯕ ꯍꯥꯏꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯑꯁꯦꯡꯕ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯗꯤ ꯄꯣꯂꯤꯇꯤꯛꯁ ꯇꯧꯔꯛꯀꯅꯨ ꯄꯣꯂꯤꯇꯤꯛꯁꯁꯤꯗꯤ ꯑꯔꯨꯕ ꯂꯩꯕꯥꯛꯀꯤ ꯄꯣꯠꯅꯤ ꯁꯥꯟꯅꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯗꯤ ꯄꯣꯂꯤꯇꯤꯛꯁꯄꯨ ꯁꯥꯟꯅꯔꯝꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ 1 lakh ꯄꯤꯒꯗꯕꯗꯨ 25,000 ꯑꯩꯈꯣꯏ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯕꯔꯗꯒꯤ ꯄꯤꯔꯤꯁꯨ ꯍꯟꯗꯛ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯍꯟꯗꯛꯀ ꯂꯦꯕꯔꯗꯒꯤ ꯄꯤꯔꯤꯁꯨ ꯍꯟꯗꯛꯀ 5,500 ꯄꯤꯕꯁꯦ ꯑꯅꯤꯔꯛ ꯁꯨꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞꯇ ꯂꯩꯕ ꯈꯣꯠꯄ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗ ꯅꯍꯥꯟꯃꯨꯛ ꯊꯥꯈꯤꯕꯗ 196 ꯅꯍꯥꯟꯃꯨꯛ ꯍꯧꯖꯤꯛ another 500 ꯑꯃꯁꯨ ꯗꯦꯜꯂꯤꯗ ꯀꯧꯔꯤꯕꯅꯤ another 500 ꯑꯃ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯞꯇꯒꯤ ꯂꯩꯕꯤꯔꯤꯕ ꯏꯆꯥꯁꯤꯡ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝ ꯌꯥꯎꯅꯤꯡꯕꯁꯤꯡꯗꯣ ꯁꯣꯏꯗꯅ ꯖꯣꯕꯇ ꯑꯗꯨꯝ ꯇ꯭ꯔꯦꯅꯤꯡ ꯍꯦꯛ ꯂꯣꯏꯕꯒ ꯖꯣꯕꯇ ꯄꯤꯔꯗꯕ ꯉꯥꯛꯇꯅꯤꯀꯣ ꯍꯥꯏꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯁꯨ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯥꯔꯠꯑꯞꯇ ꯃꯤ 300ꯅꯤ ꯁ꯭ꯇꯥꯔꯠꯑꯞ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯁ꯭ꯇꯥꯔꯠꯑꯞ 8ꯅ ꯅꯈꯣꯏ ꯃꯤ 300ꯅꯦꯕ ꯊꯕꯛ ꯄꯤꯅꯅꯕꯒꯤ ꯈꯟꯒꯠꯂꯤꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯋꯥꯃꯤꯟꯅꯕꯅꯤ ꯄꯨꯛꯅꯤꯡ ꯍꯟꯕꯤꯒꯅꯨ